ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ ꯆꯅꯤꯒ ꯍꯨꯝꯗ꯭ꯔꯥ ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ Lakle lakle Inspector Tayai 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 Ahanmamakta the Diamond Radio Channel gi Late Night Story Inspector Tayai Tabiri Bisimbu James Sagruzona Taramnok Chubgaloina Ikop Nona Kurumzari Ngasimu Puduna Laksari Inspector Tayai Chaniga Humbudra Subatangka Sanduk Chariba Thoromasi Hauzik Hingliba Natraga Lake Hidreba Kana Gumbaga Karigumba hiram amatada mari lenazadi wari singasi wakalna sagachabani masida lakpa wakat aikoina logjaba ngamjaro male masidagi khungun phabu mulanki oh adudi thabak punamakse nangina yamana pangthokpa malaga mong iman mandana nangna loina chatharga lerambai wani aduga sina tabatai de kana kana tokkiba inspector aigi yamada singnaba khudimakti ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯂꯃꯟ ꯈꯨꯝꯗ꯭ꯔꯕꯁꯨ ꯃꯅꯥꯎ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯊꯥꯟꯕ ꯌꯥꯗꯦ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯃ ꯀꯥꯟꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯂꯃꯟ ꯄꯨꯝꯅꯃꯛ ꯃꯅꯥꯎ ꯔꯣꯃꯦꯟ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯡꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯡꯉꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈꯝꯕ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯌꯥꯝꯕꯁꯨ ꯑꯩꯅ ꯀꯣꯝ ꯇꯧꯗꯨꯅ ꯐꯨꯝꯖꯤꯟꯒꯦ ꯇꯧꯕꯗ ꯅꯈꯣꯏ ꯄꯨꯂꯤꯁꯅ ꯃꯌꯨꯝꯗ ꯁꯪꯗꯨꯅ ꯂꯩꯕꯗꯒꯤ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯊꯤꯟꯊꯥꯜꯂꯦ ꯅꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯉꯥꯛꯄ ꯈꯪꯒꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯉꯥꯛꯀꯗꯧꯔꯤ ꯅꯈꯣꯏꯅ ꯉꯥꯛꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯑꯒ ꯆꯠꯈꯟ ꯈꯜꯂꯤꯔꯣ ꯅꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯊꯤꯒꯠꯀꯅꯤ ꯅꯌꯥꯝꯕ ꯀꯪꯈꯠꯅꯅꯕꯒꯤ ꯅꯪꯅ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯖꯣꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ JCBꯅ ꯇꯛꯈꯥꯏꯔꯒ ꯇꯧꯔꯤꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯖꯣꯅꯤꯕꯨ ꯐꯨꯝꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯌꯣ ꯃꯥꯅꯦ ꯑꯩꯅ ꯐꯨꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯍꯜꯂꯤ ꯏꯝꯐꯥꯜ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯒ ꯃꯁꯤꯒ ꯁꯪꯒ ꯇꯧꯗꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯝꯕ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯄꯤꯔꯒ ꯏꯌꯥꯝꯕꯕꯨ ꯂꯣꯛꯑꯞꯇ ꯂꯩꯍꯟꯕ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯆꯩ ꯆꯥꯍꯟꯈꯤꯕ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯈꯝꯕ ꯍꯥꯏꯕꯗꯨ ꯑꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯥꯡꯅꯕ ꯍꯣꯠꯅꯔꯈꯤꯕꯅꯤ ꯃꯁꯥꯅ ꯆꯩ ꯆꯥꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯃꯣꯕꯕꯨ ꯃꯤꯡꯆꯠ ꯊꯤꯅꯕ ꯄꯨꯂꯤꯁꯇ ꯚꯤꯗꯤꯑꯣ ꯎꯠꯁꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯒ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯤꯗꯃꯛ ꯃꯥꯕꯨ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯑꯩꯈꯣꯏꯅ ꯐꯨꯈꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯁꯤꯠ ꯊꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯈꯨꯡꯒꯨꯟ ꯃꯨꯠꯈꯤꯅꯕꯒꯤꯗꯃꯛ ꯑꯩꯅ ꯔꯥꯅꯤꯗ ꯍꯥꯏꯔꯒ ꯀꯧꯍꯟꯕꯅꯤ ꯅꯪꯅ ꯔꯥꯅꯤꯗ ꯍꯥꯏꯔ ꯀꯧꯍꯜꯂꯤꯗꯨꯕꯨ ꯔꯥꯅꯤꯅ ꯈꯪꯉꯒ ꯔꯥꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯅꯤ ꯈꯟꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯔꯥꯅꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯌꯥꯗ꯭ꯔꯒ ꯃꯥꯁꯨ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯈꯪꯗ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯐꯪꯉꯤ ꯃꯥꯕ꯭ꯔꯣ ꯆꯂꯣ ꯒꯥꯔꯤꯁꯤꯗ ꯐꯥꯞꯀꯂꯣ ꯒꯃꯩ ꯁꯔ ꯒꯥꯔꯤꯗ ꯍꯥꯞꯀꯂꯣ ꯀꯁꯇꯗꯤꯗ ꯌꯧꯔꯒ ꯅꯪ ꯈꯪꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯌꯥꯝꯕꯁꯨ ꯀꯧꯔꯒ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯅꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯄꯨꯈꯠꯂꯣ ꯁꯠ ꯄꯨꯈꯠꯂꯣ ꯌꯦꯁ ꯁꯔ ꯄꯨꯊꯔꯣ ꯈꯔ ꯊꯨꯅ ꯄꯨꯊꯔꯣ ꯑꯗꯨꯒ ꯁꯟꯇꯣꯁ ꯁꯔ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯨꯅ ꯂꯥꯛꯑꯣ ꯐꯒꯅꯤ ꯁꯔ ꯒꯃꯩ ꯀꯁꯇꯗꯤꯗ ꯊꯝꯃꯣ ꯐꯒꯅꯤ ꯁꯔ ꯆꯠꯈꯤꯌꯣꯀꯣ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯍꯟꯕꯗꯣ ꯅꯪ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯤꯒꯥꯏ ꯌꯩꯕ ꯇꯥꯔꯦꯅꯦꯀꯣ ꯅꯪꯅ ꯑꯃꯨꯛ ꯃꯤ ꯃꯌꯥꯝ ꯍꯤꯒꯥꯏ ꯌꯩꯈꯤꯕꯗꯣ ꯅꯪ ꯑꯃꯨꯛ ꯍꯤꯒꯥꯏ ꯌꯩꯕ ꯇꯥꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯃꯐꯝꯅꯤꯅꯦ ꯁꯤꯗꯤꯀꯣ
와락팜네. 쌍켜 쌍켜. 학당 내요고. 소애들은 낭이 희가 예비라그니까. Sir, 그리노 뭐이 매야마도 라고 말이데 sir. 강마이. 아이코네 꼭히비네. 마나오는 바기 맞췄지. 매야마 보면은 강한시. 꼭살로. 정할로. 파그니 sir. 야마 소음도 라피요. 소나 그리노 나코이기 나나오는 바파오도 소음도 레이. 아도 소음다 서거리 사나나버기 소음도 각당 라키요. 인스펙터. 아이기 나오는 바보. 나코이나 마라리리 리테나 마부버드나 비슬라가 파진 분신 비레브라두가 까리기드목도 머폼스테기 나오는 바보 포리스 미스터 이모바 아코이나 파리베시 사키가 고나나 파 아두가 타박 보나막 아이코이나 낭이나 폼다 승려르마싱어도 나나오는 파나 로이나 빵투에 해베시 마사나 로이나 마란야자라 마탐 꾸이나드게 아코이나 낭이나 탁티기 양친도나 나고 아두고 미스터 이모바 타박의시디 나나오는 파나 로이나 빵투보라메 모두 뿌나막 하이진만해 아이기 나오는 파다 뿌나막가도 말할 시절까 아잉원도 따이나봐 감들가 아이기 나오는 파부 말한 비션들은 넣고이나 아이기 탁들라면 컴리바네 미스터 이모바 아이코이 부파기오이나 칸간 아이코이 ngasi 파워 까나금바 말할 레이터바 미마부 제락 피키베 레이트 아두가 말할 레이바 ngaktan 아이코이나 파진 punchilege sarsi tangkal matungda 아이네 제락 피키마 ngaktan 낭기 나나오는 파나 하이버 와팜 낭나 로이나 타베야가 마두기 구동 짜바마카 아이코이네 낭원도 칭내름버도 낭 오이름다브는 머라모르가 마두기 구동 짜바도 나나오는 빠나 맞춘다 하이브 싱어도 아이 따한바 빠메 ngayaktangayo 쇼이드나 나나오는 빠나 피버조반 스테트멘에도 로이네 따한게 인스펙터 나코이네 마하쿠 기할라가 나코이네 기할라가 와이싱어도 하얀마디 나티고 미스터 리모바 폴리스 디파트먼트 아독라나 우리바 머람 거리기 ngasi fawde inspector tena marale ki bamiu ki hat kre adiga marale ba kaya so hatna dani pikhraban ai khoi boran do tahan sakhi leitene khoi khothade nanaunu pan piba jabando soidena tamine kisi sir madam tamphala kre sir oh koksalo marale ba mi du khun hoji ki pharabanina 몽원다수 리포트 거는 비기거든 꼭살로 매담 손들 sir lady 손들 라키요 매담 가모이 sir lady 너들어 레이 시드 레이 네 엄타 상저기 덤파 정호연이 리포트 무수 레이디 그런 리포트 인스펙터 구마르 하이베디 마탐 아무디 인스펙터 오라마도 어디가 아이나 시나키바 케이스 아두기 마두다 야오바 이모바부 파바다 시지나키바 인스펙터도 까이도르바 탐파 마디 허직디 타박도 쫓콜라가 헤드쿼터다 레이버네 한dak 합타 묵시다 막시 마윰다 찻키바다기 헤드쿼터다 슬락트레 아두가 마윰다수 한잘락트레 헤브 리포르마 탐파 케이스 아두기도 마코이나 칭나바 미에도 아코이나 파라바네 아두가 낭기 케이스 아두디 야오바 미에도네 마파나 시대 파미베 이모바이베도 시대 미마 파마도 이모바 마니 담파 마시게 능시나바 이모바 하이베도 신 마나오는 바보 코이나 마파마 시대 파리도시 타박 보는 막시 이모바나 도보네 하이나 칼로보네 두고 타박 싱가 시디 마나오는 바 로메나 도보름 on the spot 아이코이나 마하부 아이코이나 위트네스 오르가 파르 조니 코보 미오에 마부수마나 JCB네 딱하이르가 꼼 떠르고 품내는 버기도 호나르마 아이코이나 파바데기 아이코이나 마파마두기 마하고 파르가 카스타디에스테 포럭투노 레라 대두디 야무나 파리 아두디 하우지기 구마르 하리바시슈 담파 와홍빵라가 소이드나 강간 미오케 야니 마나 심나 마야무나 또부 마라가 마나 돌미시 마야무부 야무나 눅시자바두가 마야무기 마탁다 우싯키데바 미 뿌나막 마나 숨나 로이네 타우도노 레라 구마르 하리바 미에시슈 까나나 강간 와홍빵라가 소이드나 강간 리포트 학당 나미나 계시 파리테야데디 아이코이 와홍빵나바 다우시 아두가 마야마시 아한마다 마나우노 바가 우할라가 스테트멘에도 마나우노 바나 마야마기 마망다 아묵당 하이버도 따한게 너 낭추 상실로 이모바
custody manungda sangaga adongi naunu pana pibe statement adu amutang taminasi somdo changchambiro hagani inspector gamai thong hang hagani sir 따저디 마파무시다 마코이나 따저부쇼 파드는 뿌럭 티브라 따저 로맨 아이 마코이나 파드는 뿌럭 뿌나데 낭부 파크레 하이버두드기 아이 마파무시 라바니 하이 마코이나 하리보 와펌싱시 아란마니 하이두나 아이기 망타요 따저 아이보 묵등아 흡비요 따죠 로맨 낭 아이기 나오나트라 까리기 오이드바 낭리 아이디 오이드바 낭비 야디 캉바나드라 아이디 한타나 칸바수 야디 아이 코이보 까리 슐레이타나 미나가 공강기 미니 아두가 썩헛다바 미니 하이드나 한타나 코이보 두헛 비르가 네헷 비르가 시즌나바 야바 미드나티 까리기다묵다 낭나 오이드바 낭이나 낭온다 까나니 칠리 낭나 마두 낭나가 낭기 까리 오이자바 파무나 하요 마코이드 시간 하요 पुनमक्से मिनमनी पुनमक्से अरानम ngakten haidana police singa sigi mamang thayo aigi mang thayo tacho punamak singa si tacho achumbane tacho kari punamak si achumbane haiba karigi ha karigi no nangna thoriba karigi no ainu nongonda takpi bro 하, 아이코이보 시다버데 코이나 푸버데, 아이코이나 째이버니, 아더보, 아이코이들 라락버더리, 아이코이나 파라마타 비버기 와니, 미기 분실로 신마디, 아이코이기 항나데, 미나 민곤드 체락 비비야데, 아이는 옹어다 하이드로, 아이코이보 시다버게 코이나 푸바 째이바, 아드가, 임팔 하이보 와히시다, 임팔기 마이카이디기 락범 미뿡 코디막 마코이 땅디 아이네 옛나버금 칼레고 마두디 아이기 눅시라비 아이기 쇼말레랍니다 마시 임팔 닝 홀로르바쇼 공강다 레이자바 공강다 짝저럭바 이보 마샤마키 학장네 마사막기 타와이니 간자바 마사막다 캐나바 임팔 공강 망원다 레이타바 아찬 미라이 나이다바 마시고마티 까나수 태어나라 아두부 아이기 마시다 마봉나 타와이 망한기 아이는 와라우자도는 팔놈들이 락바 미코딩 아이기 자 누피다 눅시하이는 봉도보 마담 아이기 자 누피다 눅시하이는 가요보 마담나 아이는 깔락두나 아이기 마시 펑어 우드버기 아이는 와라우자 기브 같으네 아드부 아이는 미 핫버기 아야바디 아이나 미핫 부게 야바디 낭원다 삐키티 까리기노 아요 낭나 까리기다 먹다 삐할리브노 아요 까리기다 먹다 낭나 아요 따죠 아이부 푸비요 따죠 아이부 따죠기 미트기 비랑 아마 신타락보다 비랑 머리 까마가 나나오기 타모이드기 타모이 멋지 아마 기엔 먹기 참마네 다종노 와키바 다종노 깝키바 다종부 마샬랑은 키바 다종기 멜로드 기피랑 신탄 키바 다종기 타모이 부완 키바 미코디 먹기 나나 애기디 갱나봐 아드나 아이는 마코이부 마탐 부나 먹다 시나드나래 마코이부 이나 라만 쿰나나 버기다 망아이드네 아드부 다죠 아이나 라만 초코키 아이나 아마따 마코이부 카키디 다속도 싱네키바 부나막 아이나
matam khara lerga makhoi gi matam amamam yenglaga mafam matam amamam yengdan makhoi bu loisin ki mangak masigi mabung bomcha na ai gi tajau gi mit gi pirang chintan ki mana maram moiduna ai gi tei mo jagadaba masi tei masi gi punchi hu taktuna lohin ki matu punamak mana shinman adga tajau gi punchida Singnakiba Police Inspector Kumar Matam kuina digi aina maabu senaduna laki maabu aina sahi tara senaduna lakpada hadak katang mayumda lakpu matamda aina lambi digi aina karino lambi sida loina thachalaga JCB니 tawishum hꯧꯖꯤꯛꯀꯥꯟꯒꯤ JCBꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯃꯤ ꯎꯁꯤꯠꯇꯕꯁꯤꯗ ꯀꯔꯤ ꯍꯪꯉꯨꯅ ꯍꯥꯏ ꯈꯥꯝꯃꯨꯅꯦ ꯍꯥꯏ ꯈꯥꯝꯃꯨ ꯏꯌꯥꯝꯕ ꯀꯔꯤ ꯀꯩꯅꯣ ꯆꯩ ꯆꯥꯒꯦꯔꯅ ꯀꯔꯤ ꯈꯨꯊꯧꯅꯣ ꯅꯣꯏ JCBꯁꯤꯡꯁꯤꯅ ꯂꯝꯕꯤ ꯊꯧꯕꯗ ꯂꯣꯏꯅ ꯐꯨꯟꯖꯜꯂꯒ ꯃꯅꯤꯡ ꯃꯃꯥꯡ ꯂꯥꯏꯠ ꯊꯥꯟꯖꯟꯗꯅ ꯅꯣꯏꯅ ꯃꯅꯤꯡꯗ ꯂꯥꯏꯠ ꯊꯥꯟꯖꯟꯕꯗꯨ ꯑꯩꯈꯣꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯦꯅꯦ ꯅꯈꯣꯏꯅ ꯃꯅꯤꯡꯗꯨꯗ ꯑꯋꯥꯡꯕꯗꯒꯤ ꯂꯥꯏꯠꯇꯣ ꯀꯥꯞꯊꯔꯦ ꯑꯩꯈꯣꯏꯗꯤ ꯎꯗ꯭ꯔꯦ ꯅꯣꯏꯒꯤ ꯌꯣꯠꯄꯨꯝꯁꯤꯗꯤ ꯌꯩꯁꯟꯒꯦ ꯇꯧꯏꯅꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯒꯥꯔꯤ ꯊꯧꯔꯤꯗꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯆꯩ ꯆꯥꯒꯦꯔꯕ ꯅꯪ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯒꯥꯔꯤꯅꯤ ꯏꯌꯥꯝꯕꯒꯤꯗꯨꯁꯨ ꯒꯥꯔꯤꯅꯤ ꯒꯥꯔꯤꯒꯤ ꯒꯥꯔꯤ ꯑꯃꯍꯥꯅꯤ ꯑꯗꯨꯝ ꯊꯧ ꯌꯥꯗ꯭ꯔꯅꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯕꯤꯌꯣ ꯑꯆꯧꯕꯅ ꯑꯆꯧꯕꯒꯤ ꯈꯨꯊꯧ ꯊꯧ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯣꯔꯣꯛꯁꯤꯡ ꯃꯇꯥꯏꯗ ꯑꯆꯧꯕ ꯑꯩꯈꯣꯏ ꯊꯧꯗꯧ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯈꯛꯇ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯏ ꯀꯥꯔ ꯈꯛꯇꯔꯣ ꯂꯝꯕꯤꯁꯤꯕꯣ ꯏꯌꯥꯝꯕ ꯁꯤ ꯊꯧꯏꯗꯤꯅꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ 시기라나 하 록갑도 놈이 망하네 머리 타버가 어이 마닝 마망 또 벌 시니거나 야마 시베 와딩 하나 금시다 가랑 강니 야마 좀 펌스 시르사 크레디 야 무시드니 시르사 크레디가 이나 어이 나 꿈들어 야마 이 꿈들어디 야모 인사 이산이다 그이 뭐니 야 무시 토이드는 강이니 어이 나 꿈들어 야 토로 꿈들어나 파레 야드람니 내 꿈들어게고 세이디 사업타리 그리노니 아이시 폴리스니 하이브쇼 마나 가리 무시디네 아이 난 꼬모 하이비오 그이누 야마나 하이비세 난기시부 미야 무시다부 와로 아이시 폴리스니 나온다 타이 난 야무시다부 와니네 아이 마폼스데 юм다 할라고 콜라이 바렉다부 와네 nga hakki manungdane aine mafamsida phone tobda gari mapon ni lakadaba nang nai sikai khangdabu wani ne ai se kumar aigi min kumar police department is the queen at tabak torolaba yamabu kanana khongwedeki ai ngasishu yamabu kaudri nang ai khangbraisa khari khangdani mara leitabai gi yamabu huran ba tanuna shel khar lauraga ai gi yamabu otkiba ai kaudri yamabu thadok bugi mamal lupa lising yankai ngasidigi chei taragi mamang de lokiba ai na kaudri madugi laman ngasi chap chari aina matam kuina nangbu mafam asida lakpa ngai ngasidi nang lakpa sida hau kharba chahi taragi thaudogodo ngasidi kanoi sina aigi yamabu wankiba nang ngasidi aini hingna tharo nangna aigi yamagi mamitigi pitangkiba ai yamagi nung sirba ai tei mo ida ba masibu kain han kiba nang bulan bi bala nang bi ya ngasidi nang bulan bi ga ya kanoi nang kana nayo ai imo bagi manau pa nang nalising ya kai lo kiba Kanoi yamagi mamitan kiba ai itay masibu siyan kiba nakoy na puna maksin kiba ni paisa kya pame paisa chaba police kanoi 타도 이모 타도 아이 란자리
Kari lan ba? Ay giming Roman! Imo mo bagi manaw pa. Roman! Ngasidi, nang giaroy balay. Nang natokyo mo mayang dugi laman. Yeah! Come on! Yeah! 시대기디. 아이기 제시비시나. 능 고마마 떨어가. 만원가 시대낭부 타다비브 따래도. 아이 야마부 한키바. 마타마두다이나 카직들은 칸키바메야. 나시디 쇼나인 건데 담비래. 난 시바 따래도 꾸말. 마더니 나 코이나 마타마마다 폴리스네 하이드는 싸우키바. 나시디 nang gisu matam lai do nang na chaki ba sher mayam nang na mi kya ot khiba ai khoi khakta natana na khoi na sanga pangalai ba sing na khoi punsinara ga amata oi ba lai ra ba tol ba tar sing dagi na khoi na senja thumja tawdana kari shuna tab case am ki shu paisa lo ba kari shuna tab case khar ki shu paisa pirga na khoi na oning ma mai on on ba paisa pidra di thabak amata tawya da ba police department bo na khoi sagai na taigi na khoi gi napa na pugi sel chapam lo police department da sen chaw he juka na haige hojikti siba tare do nang na lemai da turing da ko mama tok thok pirake aduga nangbu thommaga thada birage hojikti ko si tawruge dana 이거 많이 더 보이노. 많이 더 보이노. 자, 아쉽나. 이게 야마부고 한키바. 그말. 아이나 마음술라신키. 뭐 시각 끝났디. 다저 그 카나키바. 티카다 알아주쇼. 아이나 꼼 떠오르가 품전 키바네. Karino Roman. Nang natorom liba mayama si Karino Roman. Ay nanongoda dum na takibrene. Ha? Karigino nang nasum na torom isibo. Tajaw gimit tagi pirang sintabado. Nanawning yung mangamdi tajaw di. Ay gidi imani ipani. Tajaw nawabada. Ay di yung mangamdi tajaw. Roman. Aduga. Nang na. Johnny busu nangna aina kawi haiduna haijilaga nangna kauraga ha na bo honar mulbesina karigi tacho na ai khoi rani gi namto wa rani na thori ya laga si na bo na ro tacho no wa bo do yeng mangam matu punamak tacho busu khambagi machi manau phuda 아한 막한바 푸다 마두기 비디오도 조니는 폴리스다 비베네 하이바 아이 맥생나 칸기 아이 다저 부와나 나기다 봐 폴리스 스테이션 나시다 카스터디 야시기 마능다 다저 불라 알아버리 하이드나 폴리스나 마팜마시다 푸 제키바 아이 강망망기디 아이나 마두데기 샴전 사실가 조니부 까울까 마학 부수 아이나 제시비나 딱카이라가 오 마마도 품전 내나 보기다 막 아이나 호나 기분 누구 살 아이 폴리스키 콧다 따레 따죠 아두부 따죠 아이나 빵톡 남다바 타박 아니 극대 그럼 타박 아니 따죠 감복이 멋짐 나라 아두가 조니 막 코이부 품질 남다바세 마시땅대 이농 아이들에 막 Makoy humdo tanga ay na pumjilam labadi tajaw ki mitto ki takibapi tajaw buwali ba singa sige laman chumapong paana single ay dana ay na kalam nga damani tumileo karino nang nahari do ay na pam do tabak ngata aduga ay amoy nung ay tana bari hay do nang na ay na yada ba tabak mayam torga ay na nang lay tabag yawa basidi nang lay tabag yawa basidi kanata tayo na durige ha kanata tayo na durige nang nasana to kibani nang nasada tayo nagadoni bro nang naibu nuksibin nate nang naibu wahana bohona rakoni hawjik inaw no pidu kari hoy gani ha inaw no imemo kari to gani hawjik aina isan no pirani bo Johnny
조니가 ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯄꯤꯔꯦ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯥꯁꯤꯒ ꯑꯩꯒ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯖꯣꯅꯤꯒ ꯔꯥꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯍꯟꯗꯨꯅ ꯑꯩꯒ ꯃꯥꯁꯤꯒ ꯀꯥꯏꯅꯈꯤꯕꯗꯣ ꯏꯆꯟꯅꯨꯄꯤ ꯑꯁꯤꯗꯗꯤ ꯊꯣꯛꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯏꯆꯟꯅꯨꯄꯤꯅ ꯑꯩꯒ ꯅꯪꯒ ꯋꯥꯔꯧꯗꯨꯅ ꯊꯧꯔꯤ ꯌꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯕꯗꯣ ꯃꯁꯤꯅ ꯃꯕꯨꯡꯕꯨ ꯋꯥꯔꯧꯗꯨꯅ ꯍꯨ ꯊꯛꯂꯒ ꯁꯤꯈꯤꯕꯗꯨꯒ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕꯒꯦ ꯔꯣꯃꯦꯟ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯨꯕꯗ ꯖꯣꯅꯤꯕꯨ ꯀꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯔꯥꯅꯤꯒꯤ ꯃꯐꯝ ꯑꯃꯇꯪ ꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯆꯟ ꯔꯥꯅꯤꯒꯤ 마기 비범범 시엔들이 파워이 밑에 이자 우로야 하이드나 ngasi 파워이 나 레이리바 시낭 캉드라 아두가 낭나 이게 야베 야우드나 낭나 미할리바 낭나 미할리바니네 하 낭나 미할리바니네 낭나 미할리바니 아이 낭부 와로이 로맨 낭부 와로이 ꯅꯪꯅ ꯃꯤ ꯍꯥꯠꯄꯒꯤ ꯍꯛ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯈꯠꯅ ꯆꯩꯅꯔꯁꯨ ꯍꯥꯠꯄ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯍꯥꯠꯄꯒꯤ ꯑꯌꯥꯕꯗꯨꯗꯤ ꯀꯅꯥꯗꯁꯨ ꯂꯩꯇꯦ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯁꯤꯟꯒꯗꯕꯅꯤ ꯑꯥꯏꯅ ꯁꯤꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯅ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯆꯟꯅꯨꯄꯤ ꯔꯥꯅꯤ ꯂꯨꯍꯣꯡꯕꯗ ꯅꯪ ꯌꯥꯎꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯥ ꯏꯅꯥꯎꯅꯨꯄꯤ ꯃꯦꯃꯣꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪꯅ ꯃꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯣ ꯍꯥꯠꯂꯨꯔꯒ ꯅꯪꯕꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯊꯥꯗꯣꯔꯛꯀꯗ꯭ꯔꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯅꯪꯅ ꯂꯩꯔꯒ ꯑꯩꯕꯨ ꯋꯥꯍꯟꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯄꯥꯟ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩꯔꯒ ꯅꯪ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯔꯣꯃꯦꯟ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯔꯣꯃꯦꯟ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯇꯥꯆꯧ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯥꯆꯧꯗ ꯁꯤꯡꯅꯈꯤꯕꯁꯤꯡꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯅꯦ ꯌꯥꯔꯦ ꯔꯣꯃꯦꯟ ꯌꯥꯔꯦ ꯅꯪ ꯌꯥꯔꯦ ꯇꯥꯆꯧ ꯑꯩ ꯇꯥꯆꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯇꯥꯆꯧ ꯌꯥꯔꯦ ꯔꯣꯃꯦꯟ ꯌꯥꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯃꯔꯥꯜ ꯂꯩꯇꯅ ꯅꯈꯣꯏꯅ ꯐꯥꯔꯒ ꯃꯔꯥꯜ ꯄꯤꯁꯤꯟꯕꯅꯤ ꯈꯜꯂꯨꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛꯇꯨ ꯇꯧꯕꯗ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯋꯥꯔꯧꯔꯔꯣꯏ ꯑꯩ ꯆꯠꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯃꯤꯁꯇꯔ ꯏꯃꯣꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯠ ꯊꯥꯕ ꯐꯨꯕ ꯆꯩꯕ ꯑꯗꯨꯒ ꯄꯦꯟꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯐꯨꯕ ꯆꯩꯕ ꯇꯧꯕꯁꯤꯅ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯃꯌꯥꯝꯕꯗ ꯌꯦꯠꯄ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯍꯥꯠꯄ ꯇꯨꯞꯄꯗ ꯀꯤꯔꯛꯇꯕꯅꯤ ꯑꯗꯣꯝꯅ ꯍꯧꯕꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯝꯕꯅ ꯑꯗꯣꯝꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯦꯠꯂꯦ ꯍꯥꯏꯗꯨꯅ ꯈꯝꯕꯕꯨ ꯁꯤꯕ ꯌꯥꯕ ꯃꯈꯩ ꯑꯗꯣꯝꯅ ꯐꯨꯈꯤꯕ ꯑꯗꯨꯒ ꯃꯌꯥꯝꯕꯕꯨ ꯀꯦꯁ ꯑꯗꯨ ꯍꯟꯇꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯗꯣꯝꯅ ꯀꯤꯍꯟꯈꯤꯕꯗꯣ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯃꯨꯟꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯁꯤꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯑꯗꯣꯝꯒꯤ ꯑꯀꯜ ꯑꯔꯤꯡꯁꯤꯡꯕ ꯑꯗꯣꯝꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯊꯣꯛꯈꯤꯕ ꯃꯃꯥꯡꯒꯤ ꯃꯥꯁꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯑꯗꯣꯝꯕꯨ ꯃꯤꯔꯥꯏꯈꯤꯕ ꯑꯗꯣꯝꯕꯨ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯈꯟꯈꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣꯝꯅ ꯃꯊꯛꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯕꯨ ꯍꯦꯛꯇꯃꯛ ꯐꯨꯕ ꯆꯩꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯀꯌꯥꯗꯣ ꯃꯗꯣ ꯏꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯈꯜꯗꯁꯨ ꯃꯤꯕꯨ ꯍꯥꯠꯅꯤꯡꯕ ꯁꯤꯕ ꯀꯤꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯗꯣꯝꯅꯁꯨ ꯁꯣꯏꯗꯅ ꯄꯤꯕ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯟꯁꯄꯦꯛꯇꯔ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ
ꯑꯩꯒꯤ ꯃꯁꯤꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯂꯝꯕꯒꯤ ꯑꯩꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯑꯩꯅ ꯄꯣꯛꯎꯕꯒꯤ ꯃꯈꯣꯏꯒ ꯑꯩꯒ ꯃꯥꯟꯅꯗꯕꯒꯤ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯅꯤꯆꯨ ꯇꯥꯗꯕ ꯃꯈꯣꯏꯅ ꯊꯥꯛ ꯋꯥꯡꯕ ꯑꯗꯨꯒ ꯑꯩꯒꯤ ꯐꯝꯗ ꯈꯦꯠꯅꯕ ꯆꯥꯎꯅ ꯄꯤꯔꯝꯕꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯜ ꯑꯃꯠꯇ ꯂꯩꯔꯨꯗ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯁꯤꯅ ꯂꯥꯞꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯒꯤ ꯆꯥꯔꯖꯇ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯑꯩꯕꯨ ꯑꯣꯠ ꯅꯩꯈꯤꯕ ꯈꯨꯗꯛꯇ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯃꯁꯤꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯟꯈꯤꯕ ꯅꯝꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯁꯤꯕꯨ ꯀꯥꯏꯅꯍꯟꯈꯤꯕꯅ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯈꯤ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯅ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯈꯔ ꯊꯩꯗꯣꯛꯈꯤ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦ ꯆꯨꯝꯃꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯈꯤꯕꯅꯤ ꯑꯩ ꯖꯣꯅꯤꯒꯤ ꯃꯐꯝꯗ ꯑꯩꯗꯤ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯕꯅꯤ ꯑꯩꯅ ꯏꯆꯟꯅꯨꯄꯤꯕꯨ ꯀꯟꯅ ꯆꯦꯛꯁꯤꯟꯈꯤꯕꯅ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯃꯁꯤ ꯅꯨꯡꯁꯤꯖꯕꯒꯤ ꯉꯥꯎꯗꯨꯅ ꯆꯠꯄꯗ ꯃꯕꯨꯡꯅ ꯀꯟꯅ ꯆꯦꯛꯁꯤꯟꯈꯤꯕꯒꯨꯝ ꯑꯩꯅꯁꯨ ꯖꯣꯅꯤꯒꯤ ꯃꯐꯝꯗ ꯏꯆꯟꯅꯨꯄꯤ ꯔꯥꯅꯤꯕꯨ ꯀꯟꯅ ꯆꯦꯛꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯤꯒꯨꯝꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯥꯝꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯅꯥ ꯑꯃ ꯍꯦꯟꯒꯗꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯔꯥꯅꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯅꯕ ꯍꯣꯠꯅꯔꯒ ꯑꯩ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯁꯤꯜꯂꯝꯃꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤ ꯑꯃꯗꯤ ꯑꯩꯒ ꯊꯨꯡꯅꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯔꯥꯅꯤꯒ ꯖꯣꯅꯤꯒꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯕꯨꯗꯤ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛꯁꯤꯡꯗꯣ ꯑꯥꯏꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯄꯤꯕꯤꯕꯗ ꯑꯩꯅ ꯋꯥꯔꯧꯖꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯁꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯐꯨꯕ ꯈꯣꯠꯄꯒꯤ ꯑꯥꯏꯇꯦꯝ ꯇꯧꯔꯣꯏꯗ꯭ꯔꯣ ꯁꯔ ꯒꯥꯎꯃꯩ ꯃꯁꯥꯅ ꯃꯔꯥꯜ ꯂꯣꯏꯅ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯨ ꯆꯩꯔꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯧꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯒ ꯍꯣꯔꯦꯟ ꯈꯦꯠꯅꯔꯕꯗꯤ ꯑꯦꯅꯤꯋꯦ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯃꯈꯣꯏ ꯀꯣꯟꯅ ꯂꯧꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯁꯤꯜꯂꯣ ꯐꯒꯅꯤ ꯁꯔ ꯍꯟꯗꯛꯀꯤ ꯀꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯀꯦꯁ ꯑꯃꯅꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤ ꯏꯃꯧꯕꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯥꯜꯂꯒ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯃꯤ ꯇꯝꯐꯥ ꯑꯩꯁꯨ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯨꯕꯅ ꯃꯌꯥꯝꯕꯁꯤꯅꯤ ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯅꯃꯛꯅ ꯔꯣꯃꯦꯟꯅ ꯇꯧꯕ ꯑꯣꯏ ꯂꯩꯔꯝꯃꯦꯗꯅ ꯑꯦꯅꯤꯋꯦ ꯀꯦꯁꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯥꯡꯈꯠꯂꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯥ ꯑꯗꯨꯒ ꯑꯩ ꯑꯣꯐꯤꯁꯇ ꯌꯧꯔꯛꯈꯤꯅꯤ ꯆꯠꯅꯕ ꯇꯧꯔꯛꯀꯦ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯕꯨꯗꯤ ꯌꯥꯝꯅ ꯀꯜꯂꯛꯑꯦ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯛꯁꯤꯗ ꯔꯣꯃꯦꯟꯁꯤꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯝꯗ꯭ꯔꯗꯤ ꯃꯁꯤꯗ ꯐꯒꯗꯕꯅꯤꯀꯣ ꯑꯗꯨꯗꯤ ꯃꯕꯨꯡꯁꯤꯅ ꯔꯥꯅꯤꯒ ꯖꯣꯅꯤꯒꯗꯤ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯅꯦꯅ ꯍꯥꯏꯔꯤꯌꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯁꯤꯒꯤ ꯋꯥꯔꯤꯗꯣ ꯃꯆꯟꯅꯨꯄꯤꯁꯤꯗ ꯃꯍꯥꯛ ꯁꯤꯡꯉꯒꯦ ꯈꯟꯕꯖꯥꯠꯅꯤ ꯌꯥꯝꯅ ꯐꯩ ꯑꯗꯨ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯗ ꯌꯥꯅꯤ ꯈꯪꯉꯤ ꯀꯩꯅꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯣ ꯍꯣꯏ ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯀꯣ ꯍꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯍꯣꯡꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯋꯥꯠꯂꯤꯗ ꯐꯔꯦꯅꯤ ꯌꯥꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯆꯍꯤ 23 24ꯒꯤ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒꯅꯤꯅ ꯑꯗꯨꯝ ꯌꯥꯏꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ 24 25ꯒꯤꯅꯤꯗ ꯑꯗꯨꯝ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯍꯤ 30ꯒ 5 33 ꯅꯤꯐꯨ ꯁꯔꯝꯗꯥꯏꯗ ꯍꯣꯡꯕꯅꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯒꯥꯃꯩꯅ ꯍꯥꯏꯗꯨꯕꯣ ꯁꯔ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯁꯔ ꯁꯨꯝ ꯄꯥꯈꯪ ꯑꯔꯤꯕꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯔ ꯑꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯤꯔꯒꯦꯅꯦ सर करीसु लीदेदा करी सही तरह गनी पांग तरा मापन गनी दा सर ए सही तरह नि पांग तरा मापन गंगवे नंग सर करीसु हाय देदा अदु अरगा नंग सुइनाव नु बि जुन रेगे तरगा यामना थुना लुहोंगनबो तोरसिदना राहुल से लुहोंख्रे संतोष रा लुहोंबि वा करीम लेत्री भीमोरा मुश्किला दुम गाय लेरी करमाय तोबा सर मखोई ओरसु होंग याब सिंह होंग फैदे सर क्रिका ननी सर सुम होंग दो लैबदुबु यानादबसु नतबा यानाब लैबदुबु सुम दिन लेनरगा लैबगे मोंग द तौबसिसु यानाबदु नबदि ओरंब याय हायबबु सर अदुरगा नंगिदो हन होंगनबो तोरसिदना अखोय मयाम नखोय मयाम गिसु लुइसिलगा खोय तपनो होंगगे अस खोय मयाम होंग लगदे सरदि लोरनी ए करिनो लोइदोरिबो नत्तेदा सर सम गाइदो लोइने केंद्रना को काइदो करीनो पुंगलंग लंगनेबा तौरिसिंको करिनो नंग हाइदो सर करीसो हाइदेदा सुम वरिगी वानीदा तंभा अमुक्ता परप्रप चलो नंगी गांगमई से वांगांबो सुंलोइ लोरoi ngasi होय चलोरगे गांगमई चलुखिगे को ते चलुखिगे काउनिको होय दे यारेदा यानी मैडम होरें कावरसु करेनो आई मिस कॉल पीरगा निंगसिंगेदा गांगमई अदुमाइनो रसु याई मैडम लेहरगे को मैडम होय गाड़ी थोरो ड्राइवर होय मैडम मबुंगने कौयने चलोरगा सीबु सीगे केतंग हाय गाड़ी जो सिना सिन सेमजलगा थौबदि यारे कोई रानीदना पावसे तारगा मबुंगने तौरिदुदि मादि थाजदबा आई शिरमदो केतंग हायदा सिदे सलिसि जोनी नत्रा जोनी तंगाइको तंगाइ कोई मन मुई मबुंगजिनो मु करिनोने करि हरक्तो जानासिनो काप केनो मु हाइदो जालो तैसु सिदम त लाओ आई बुरा माने लाओ सिदे लाओ सि लाओ आई सुम थबमा ससरुबने होइने खंगिने थबक चटपो ओरंगनि लाओ आई रानीदा करिमो हाइजद्रे सोंदा सुम थबमा होइने लाओ वा माइगे लाओ सिदा अमुक फुबी दोइ जालामो फुरोइ लाओ सि चंगो करी तापी गदब आई नंगी नफमदा लालेको इनाउ नुपा नंगरां नंगी नफमदा तौय हाबदो मदुगिसु आई नंगोंद वारौदनब हाइजरी आइगी नाउ नुपाना आइने नुंगाइखिदब पुनमक्से माना लोइना लमन सिंगलेरम नंबु तसिंगना ngarang कौवे हाइबदुदि आइना कौब नथि आइगी नाउ नुपा रोमेना नंगी पुंसि लोइसनब तौखिबन अदुबो नंगी चेंगना कनबा नंगी पुंसिना कनबा हाइबदुनि मदु पुनमक्तो फतनुंगदा थोहुदबदो यामना फरे आइना लेपलबन रानीगा नंगा नखोइनिगी पुंसि लेपुनगिदमा आइना सोइदना सिनबिरक करिगुम्बा नंगी मुंग मनुंगनने आइगी वाफमसि ताबिरगदि अखोइदा मुक्तंग नखोइगी हलमन्ना संगबदा हंगोइद्रगदि संबिरकपदने आइना थिंगबा लैत्रे हाइदना नंगी हलमन्दा तम करिगुम्बा यारबदि अहलमने युमदा चंगकपदने आई थिंगबा मत लैत्रेको हाइलिसिबु अस इसाजी कनो मतवे करी कौदनो खंग तामो ताचौ कनो असेंबरो वाफमजिगो नत्रगा इमा होय पाबुंग होय कौरगा पुलप तखाइ बिदुइ जाला जोनी आइबु इकाइबा पिरगन आइगी नाउनु पारो मेना सोइकिबा अदुगा आइना नंगोंदा ममांगदा सोइकि लानखिबा मयामदो मदु लोइना कोंगनरस आई वाफम सिनंगे हलमना अखोइदा हाना संगक्तुना चनबि मतुंगिना हाइतारेको मखोइना खरा हाइररगदिने याना बदु आई अदुम सिलगे
ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯟ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯤ ꯃꯉꯣꯟꯗ ꯅꯪꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯉꯨ ꯅꯪꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯄꯤꯔꯔꯣꯏꯀꯣ ꯑꯗꯨꯒ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤꯅꯦ ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯩꯗꯤ ꯃꯤ ꯅꯨꯡꯁꯤꯠꯇꯕ ꯌꯥꯗꯦ ꯍꯟꯊꯅ ꯈꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯁꯦꯝꯗꯣꯛꯂꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯃꯤ ꯑꯃꯒꯤ ꯑꯗꯨꯒ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯗ ꯍꯤꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯅꯁꯨ ꯌꯥꯕ ꯃꯑꯣꯡꯗ ꯃꯗꯣ ꯑꯩ ꯍꯤꯡꯕ ꯇꯥꯕ ꯑꯩ ꯈꯛꯇꯪꯒꯤ ꯑꯄꯥꯝꯕ ꯑꯩ ꯈꯛꯇꯪꯒꯤ ꯆꯠꯅꯕꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩ ꯈꯛꯇꯒꯤ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯍꯧꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕꯗꯣ ꯅꯪꯒꯤ ꯍꯥꯛꯇꯛ ꯑꯃꯗꯤ ꯑꯩꯒꯤ ꯆꯟꯗ꯭ꯔꯥꯅꯤꯒꯤ ꯍꯥꯛꯇꯛ ꯑꯁꯤꯗꯗꯤ ꯅꯤꯡꯕꯗꯣ ꯑꯩ ꯀꯥꯏꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯕꯨ ꯊꯥꯖꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯩꯄꯨꯟꯁꯤ ꯑꯃꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯁ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯇꯥꯆꯧ ꯑꯗꯣ ꯍꯣꯏ ꯑꯩ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯍꯧꯗꯣꯛꯆꯔꯒꯦ ꯑꯩꯅ ꯑꯩꯈꯣꯏ ꯔꯥꯅꯤꯒꯤ ꯅꯠꯇꯦ ꯔꯥꯅꯤꯒꯤ ꯐꯣꯇꯣꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗ ꯑꯩꯅ ꯌꯦꯡꯍꯟꯖꯕꯅꯤ ꯃꯈꯣꯏꯅꯁꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯇꯥꯆꯧ ꯑꯉꯥꯎꯕ ꯇꯥꯆꯧ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯕꯥꯏ ꯍꯥꯏꯒꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯒꯤꯔꯣ ꯐꯔꯦ 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 ꯏꯃꯥꯈꯣꯏꯒ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯂꯥꯛꯅꯕ ꯇꯧꯔꯣ ꯐꯅꯤ ꯐꯅꯤ 이바이 이바이 ꯑꯩ ꯂꯩꯖꯧꯔꯦ 이바이 ꯑꯗꯨꯗꯤ 이바이 ꯑꯩ ꯂꯩꯖꯧꯔꯦ ꯑꯁ ꯌꯨꯝꯗ ꯆꯠꯂꯒ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯇꯝꯃꯨꯈꯤꯒꯦ ꯑꯁ ꯑꯗꯨꯒ ꯔꯥꯅꯤꯒ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯗꯅꯔꯒꯦ ꯑꯁ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔꯒ ꯇꯛꯈꯥꯏꯒꯦ ꯇꯧꯋꯦ ꯑꯗꯣ ꯉꯁꯤꯅ ꯗꯥꯏꯔꯦꯛ 이바이 ꯍꯟꯅ ꯀꯧꯔꯒ ꯗꯥꯏꯔꯦꯛ ꯕꯥꯔꯇꯣꯟ ꯑꯣꯏꯅ ꯇꯧꯁꯜꯂꯛꯏꯁꯤꯕꯣ ꯑꯩꯕꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯕꯣꯔ ꯕꯥꯇꯣꯟ ꯆꯠꯄ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯥꯒꯩ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯔꯒ ꯄꯨꯂꯞ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯀꯣꯏꯁꯤꯜꯂꯒ AK-47ꯅ ꯈꯞꯄꯒ ꯑꯃꯨꯛ ꯍꯥꯠꯇꯣꯔꯤꯖꯥꯠꯂꯃꯤ ꯑꯩꯕꯣ ꯑꯩ ꯀꯥꯡꯀꯣ ꯀꯔꯤꯅꯣꯗ ꯀꯥꯡꯀꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯗꯣ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯔꯤ ꯅꯪꯅ ꯇꯥꯟꯅꯔꯛꯄ ꯃꯤꯗꯤ ꯃꯤ ꯈꯔ ꯂꯩ ꯅꯈꯣꯏꯅ ꯈꯪꯉꯣꯏ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯤꯁꯟ ꯑꯁꯤꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯩꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯇꯥꯟꯅꯔꯛꯂ ꯑꯩꯅ ꯂꯦꯝꯅ ꯃꯈꯣꯏꯕꯨ ꯊꯥꯒꯗꯕ ꯅꯠꯇꯦ ꯑꯩ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯗꯤ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯃꯗꯨ ꯀꯔꯤꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯅꯁꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯗꯕꯁꯦ ꯑꯩꯒꯤ ꯐꯤꯖꯣꯜꯗ ꯂꯩ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯃꯟꯖꯦ ꯐꯤꯖꯣꯜꯗ ꯂꯩ ꯍꯥꯏꯁꯤꯕꯣ ꯔꯣꯃꯤꯌꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯖꯤꯟ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯅꯤꯁꯤ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯅ ꯈꯨꯠ ꯊꯥꯒꯦ ꯈꯟꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯀꯃꯣꯟ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯁꯤ ꯑꯩꯒꯤ ꯋꯥꯈꯣꯟ ꯍꯥꯏꯈꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯁ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯅꯅꯦ ꯅꯪꯒꯤ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯁꯨꯔꯦꯟ ꯑꯩꯅ ꯅꯤꯡꯈꯤꯕ ꯄꯥꯟꯗꯝꯗꯤ ꯊꯨꯡꯗꯅ ꯀꯩꯗꯧꯉꯩꯗ ꯈꯪꯇꯣꯛꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯁ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯀꯛꯈ꯭ꯔꯒꯦꯅꯤ ꯉꯥꯏꯔꯁꯤ ꯆꯂꯣ ꯆꯂꯣ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯒꯥꯔꯤꯁꯤ ꯃꯇꯨꯡ ꯇꯥꯡ ꯆꯂꯣ ꯆꯂꯣ ꯑꯁꯤꯔꯣ ꯍꯣꯏ ꯍꯣꯏ ꯆꯂꯣ ꯊꯧꯖꯜꯂꯣ 마기 마마게 됐잖아 마마게 됐잖아 해다 감정 호이 호이 에이 꿈들어 가리디 꿈들어 까나노 너 코이 까나노 너 코이 까나노 가네 낭 데바나트로 낭 데바나트로 마니 아이 데바니 가클로 가리스테 가클로 아이기 가리시디 낭기 가리도 까나마터 로로 마타이시테 타모 가클로 호이 가이다 소레 가리 스타트 토로 호이다 카르토 에이 가리 스티기 송토게 가 칼라디 너 토이도 마메 너 코이 까나
ꯑꯩ ꯑꯗꯨ ꯉꯥꯡꯗꯨꯅ ꯂꯩꯒꯅꯨ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯨꯝꯗꯔꯣ ꯁꯨꯔꯦ ꯒꯥꯔꯤꯗꯣ ꯈꯔ ꯁꯦꯟꯅꯧ ꯐꯅꯤ ꯑꯩ ꯆꯪꯖꯤꯜꯂꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯅꯊ꯭ꯋꯥꯏꯗ ꯑꯗꯨꯝ ꯃꯥꯡꯉꯦ ꯈꯪꯉꯨ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯏꯁꯦ ꯅꯤꯡꯁꯤꯡꯉꯨ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯕꯥꯕꯨ ꯃꯆꯥ ꯀꯧꯕ ꯑꯣꯖꯥ ꯑꯃꯈꯛ ꯅꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯕꯥꯕꯨ ꯃꯆꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯕꯥꯕꯨ ꯃꯆꯥ ꯍꯥꯏꯕꯗꯤ ꯑꯩ ꯃꯇꯝ ꯑꯃꯗ ꯑꯁꯦꯡꯕꯅꯤ ꯈꯪꯗꯦ ꯁꯦꯡꯗꯕꯅꯤ ꯈꯪꯗꯦ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ ꯕꯥꯕꯨ ꯃꯆꯥ ꯀꯧꯕ ꯑꯣꯖꯥ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯒ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯈꯤꯕꯗꯣ ꯅꯈꯣꯏ ꯈꯪꯗꯦ ꯃꯗꯨꯗꯤ ꯑꯩꯗꯤ ꯌꯥꯎꯖꯗꯦ ꯃꯗꯨꯗꯤ ꯑꯩꯗꯤ ꯌꯥꯎꯖꯗꯕ ꯑꯁꯦꯡꯕꯅꯤ ꯑꯩ ꯌꯥꯎꯖꯗꯦ ꯀꯥꯏꯅ ꯅꯪꯒ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯤ 6 ꯃꯗꯨꯒꯤ ꯂꯤꯁ ꯑꯩꯉꯣꯟꯗ ꯂꯩꯔꯕ ꯃꯇꯝ ꯀꯨꯏꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯏꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯀꯨꯏꯅ ꯊꯤꯔꯛꯈꯤꯕꯒꯤ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯕꯥꯕꯨ ꯃꯆꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯣ ꯇꯁꯦꯡꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯈꯨꯠ ꯊꯥꯕ ꯌꯥꯎꯈꯤꯗꯕꯅꯤ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯅꯪꯅ ꯈꯨꯠ ꯊꯥꯕ ꯌꯥꯎꯈꯤꯗ꯭ꯔꯗꯤ ꯈꯨꯠ ꯊꯥꯕ ꯃꯤꯁꯤꯡꯗꯨ ꯀꯅꯥ ꯍꯥꯏꯌꯨ ꯑꯩꯗꯤ ꯃꯗꯨ ꯈꯨꯠ ꯊꯥꯕꯗꯨꯁꯨ ꯅꯪꯒꯤ ꯃꯤꯡ ꯗꯦꯕ 2ꯁꯨꯕ ꯄꯥꯔꯤ 3ꯁꯨꯕ ꯁꯛꯍꯦꯟ 4ꯁꯨꯕ ꯀꯂꯥ 5ꯁꯨꯕ ꯃꯥꯂꯦꯝ 6ꯁꯨꯕꯅ ꯊꯧꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ 6ꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯖꯥ ꯕꯥꯕꯨ ꯃꯆꯥꯕꯨ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯣ ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯒꯅꯤ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯁꯦꯡꯅ ꯍꯥꯏꯗꯦꯅꯦ ꯅꯪ ꯑꯩꯅ ꯄꯥꯔꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯃꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯌꯣ ꯀꯅꯥꯅ ꯇꯧꯕꯅ ꯍꯥꯏꯌꯣ ꯀꯅꯥꯅ ꯈꯨꯠ ꯊꯥꯛꯀꯦ ꯍꯥꯏꯌꯣ ꯃꯗꯨ ꯊꯧꯕꯅ ꯊꯥꯕꯅꯤ ꯊꯧꯕꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯃꯥꯟꯗꯣꯅ ꯐꯥꯕꯗꯒꯤ ꯑꯩꯗꯤ ꯄꯣꯊꯥꯖꯔꯒ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯅ ꯑꯩ ꯂꯧ ꯏꯪꯈꯪ ꯁꯨꯗꯅ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯂꯩꯖꯔꯕꯅꯤ ꯍꯧꯖꯤꯛ ꯈꯛꯇ ꯂꯧ ꯏꯪꯈꯣꯜ ꯁꯨ ꯂꯩꯔꯤꯕ ꯅꯪꯅ ꯕꯥꯕꯨ ꯃꯆꯥꯕꯨ ꯍꯥꯠꯈꯤꯕ ꯃꯇꯝꯗ ꯕꯥꯕꯨ ꯃꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯣ ꯕꯥꯕꯨ ꯃꯆꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯑꯣꯏꯈꯤꯒꯦ ꯕꯥꯕꯨ ꯃꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯑꯩꯅꯦ ꯑꯩꯒꯤ ꯃꯤꯡ Manjit! Yeah! Peloi! Machinasu peloi! Carai, piro! Ekedo piro! Sidalerito! Yeah! Ito, loiri, masasi loiri. Ito. 카르투나 곰들어, 카르투나. 사이드 오로 말해. 어저께도 본 도로만 오빠들 사이드 내더라. 말이 살. 매야 기다도. 기다. mayamsul umsandam liri. Kita dopyo. Sida liri. Sidi. Massage amata lobi adrena. People mam tina soin. Krino ne sir. Sidi nongwi marusi krino. Pra loine kapsun mamale sir. Magi megjanama sir. Nongwi marusi saida tongyam tai sir. Yamna nongai ne daba mi mana hat poirongani. ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯟꯇꯣꯁ ꯁꯔ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯊꯥꯗꯕ ꯌꯥꯔꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯁꯔ ꯄꯤꯈ꯭ꯔꯦ ꯁꯔ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ ꯁꯔ ꯅꯣꯡꯃꯩ ꯃꯔꯨꯁꯤꯗꯤ ꯁꯔ AK ꯁꯨ ꯌꯥꯎꯔꯤ ꯁꯔ AK-47 ꯑꯣꯏꯔꯒꯗꯤ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯒꯦꯡ ꯈꯨꯄꯨ ꯑꯃ
ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯃꯤꯁꯤꯒꯤ ꯃꯁꯥꯗ ꯑꯇꯩ ꯆꯦ ꯆꯥꯡ ꯌꯥꯎꯔꯤꯕꯅꯦ ꯌꯦꯡꯉꯣ ꯃꯁꯥꯒꯤ ꯄꯨꯔꯤꯈꯥꯎꯗꯨ ꯀꯩ ꯌꯥꯎꯔꯤꯕꯅꯦ ꯌꯦꯡꯉꯣ ꯁꯔ ꯁꯔ 마기 마사기 아이 카드 야we 아이 카드 마민 카리 타바 sir devan haine thai sir devan adudi paupi ko aduga mokta masa maming tang na nabagi dam asiba masasi ga koy bida kari ke tayong phani sir lakle inspector Lakle Hanana thagacharing asigi inspector ta action ga humbudra subatang kak tabiriba sing loinana ngasigi birthday tariba nungchirabisa Wangbagi special revision course for class 12 science ki coaching class hauna nabidama admission form thaba haujare pijariba khudong sabasingde chapter wise study method in pijagani experience leiraba amadi guest faculties na takpi tambiba haukraba amadi hanglakpa yaba question answer sing nainaba sang naina unit wise test toba kana Kabiras Pundray Mayum Jogedabu